अमरोमदा ngarang numidang laisram memchagi yumda bom langsilamba amadi nongmai kapsilambagi thawong adu yaningdaba phongdoktuna khagempali huidrom leikai yumjau lailembi mairap paibina senduna ngasi wakat mi famfam khrei yumlakta bom nongmai kapsin biganu haina thaba placard sizinaduna khagempali huidrom leikai yumjau lailembi community hall da chathakiba wakat mi fam maduga mari leinana khagempali huidrom leikai yumjau lailembi mairap paibi ki secretary and nonibalana hai ngarang numidang laisram memchagi yumda bom langsilamba amadi nongmai kapsilambagi thawong adu akan mamongda condemn tawi asigumba thodok asi makhata na thokhan biganu thodok asi kanana karigi damak chatharam libano haibido athuba matamda sengdok piro haina mahakna makhata khi irang maksida sumaina yamna sarangna lei maksida akhoigi laibab thiba thodok se matung da amung anna atopa jaga amada da thom daba ado gaimba laibak thiba thodok da ngarang misimina asopa yarom tadi kanana mangjani soiba siriba midang mangjagani aduna yaragadi athuba matamda karamba sangsa no haiba se simtangdi sengdok piro umayam sna